ngarang ahing nongyay matung more ga yumlo nariba Myanmar gi tamu taon da leiba yum amada sakti leiraba bom ama pokhai bagi thodokta yum adu chauna amang ata thokre ngasi ayuk Bisnupur District Police Commando amadi Assam Rifles gi apun bakangbuna Saiba village ta thibu humbagi thabak chathabada ZUF ke lanmi ama masing yamlaba khulai singa konana fagat pangam kre Laibak amadi jati ge khena bathamdana malem asi global warming de ge kanna bohona minasi upambi thava natanadi mahusa ge honglakliba kya si kanma ngamloi haina Forest and Environment Minister TH Syamkumar na haikre Forest Department sinduna Imphal iske mongjam singda South Korea ge saknai ravi artist DJ Soda Manipur ge film actress Soma Laishram Maxima Pawnam amadi Forest Department ki makok thongbo official kya saru yaduna usara sing thakre Kunai ama sokhat pa haibasi kunai adu da leiriba imung singgi asoba thodang ama lei haina Lok Sabha ge MP Dr. R.K. Ranjana phongdokre Langthoni amasung Romita ge bail application session judge Imphal West putoktuna khanari miyamna bail piba yaroi haina irang hokre Rims Hospital gi ECG lofam da laing bala ki bin pi masa mapo ijan manghan bada chena ba TH Suras court na numit mangani judicial custody remand pi kre Lusingba Sinba gi khongjang changsiluba amadi Sindana ba center gi lusingba singda haijaruba Manipur gi Chief Minister N Biren yauna nahan makhai Delhi da camp tawduna leirakhiba sing ngasi nungthil Delhi dagi mayum maikai pangnarakre Imphal More lambi paringi khudeng thabi sek posta Assam Rifles na More dagi Imphal tamna thorakpa gari sing sek tawbagi thabak chathabada miyoi ama lupa crore aniga lakh marifudra manga gi mamal oigadaba sana gold biscuit niputarika konana fare Angom ning thoro saras manina leibak ki damakta lisang sina thogai kya purak laba pandit singda mana mathum piduna pungning thogat kre